Haugatri manini tawribase leisabisinse khara nganna haugatluina haujipa haugatrise oraba isasinse mapan thuni padane nangdabasine mi mem satpaga talline tawrise yahaubaga mapan thuningbasina nangdabanini phanektene sisande ta khai ahal usrak paisa kaimta phajaningai lite aibema ibema sanahanbi haugalun hinoibo ngasidna namado makhut lokhot kadabani ni haugalun hinoibo sanahanbi haugalun he hauzik phawba tumduna leibro haugulo thabak nam maya yami nanamado ngasidi makhut lokhot kadoribani haugulo as khoi magini no ngan boi ko he ko base thokna taning kidreda leisabi ni kaino isani pisakar tumja sanu kaina khaloyaba a sumang mayai se lepa koi ko risoroba leikai tani su khangoi toriba khoi masne ngahak tung ki ko he ko jasanu asumna sanahan biado mama aduna mapanda kauriba do ngahak tung ki haiduna amuk phabung aduda sangduna hipkirami mama aduna imung manungi mi punmak loina hodoklami hai tari brani hogulu ima se yahu thengba yadabani ngasti dinang ahan basa khumjang bunumini hogulu ima na ne ahan basigane khonti sa torani hogulu ko aine thabain khang khar lusilukige hogulu ni asumna mapuroi bada magi nupi ado hodoklam laga mapanda thokirami as ngasidi yahu se khra theng kharmani yumdadi aisunga nang hogulibani kaino ngasidi mit ka sem ta pangu yade imana kauribra kaino astiyang hogalage hogalabra ya haudo khara nganna hogatpa tamun he thabak subagi nate imana haibase hakjang sajeni nganna hogatpa haibase ko imadine ya hongandaba yamna sawi nangdi anobinina yumasigi niyom niti do khangamoi nganna hogalun he imadi ya hau thingbase yamna sawi ko thabak subaga saujadi ima thabak sudabaga saujadi ya haudo khara nganna hogalu ko imono bido ya hongan khre he na hayan gadabni ko imong nupisidi chalo thabak tolo shaluro asumna Manipurgi onglakpi mau anobiado imung manung wairam ningthina wairam sit stengtuna thabain khangsindo losilami ibima kari waisi laksiluni phatak sumjit matonduna nammagane tapna tawna sitlun he adugata waido singna sitkadabani imana haibasibu kaibarani silo fazana tawdane sumjitu namdana matondo sitkadabani sumjit matona hayangano Lakimi mana yam sawi hainabani ko sa su khangam ganida imana hairibasi sauning barani imana ta iyedana phanabigi haibani ko sumjin matondo nammagani sitkadabni sa sidi as mana thabak tawbada yam ngangse aini onthokna hina khidri he kari mu hairab tuinu khangdi kadumai situinu khangdi tapna sumaina sumjin matona nanna silu hainatro sumaina urumbani aba as kaino hungi haitabadu maina ga tawri ngangman gidana yari adumna sitkadabani yengu ngasai nang sitpaga hojika karambane khene yengu sitna ledo hogolakle khoigi yahungan bise aina khara nganna hogalu hairiga karigino nang ngasidi ithing hogolakli base nanamagi ngasidi makhulo khotpa numini haibadu nang kawrbran he thabeng khang mayam se nanamaga punna losinminau sak tongan nabagi taw imadi sak thingba yade he salone nachinna khara tingthoro lep namu leiri as khoi magine nungan nang debise leisabini kaino isana pido khra tunja sanu aina khandi khaloyaba koi kau he korona lekai sara sanba makai yum gamta pan phangore nangi matawsina ima yum pan phangoi kaina nang tawribaduni ni yum pan phangoi do na haudo khara nganna hogalu haraga karigino nang asuk thengna hogulisi bo no mata ina haudokna daba yawdi ya haudo ngaluni ibi manang buwa ado ima ngasidi akhoi ina magi makhulo khopanu minido ado tasauda hairagane kaithilegi nga hauba mali heluroima nga sobado pukhi nga saningde samandana talleba ima ai tumile taningde paisa losinbagi wata nga ngandana karigi kaithilegi nga leigadoribano pukhi da nga su yamna leiraga noi tasauda ina ne pukhi degi nga hauba ma phawen haibani yade as kainu khangde khoi mase hektori pukhi nga saningdari haibani nangbo nong phaduk su kainu kaithilegi nga do leiraga sasiaba ngasidi inamagi makhulo khutpanu minina ne nga masamga asobga tawna thong siaba tasauda hairaga kaithili khara le helu so haibani imanangbo tangrajani haitumi le taning din he likshin ba hitabana masi angang kim khute saw khare adumna tawraga karamna yum puga dawribano kari kaithili nga le ga dawribano noi tasauda ina nga saina hairabni pukhi dagi ne nga masa kharaga asobga pharaga ne
ꯅꯅꯃꯒꯤ ꯃꯈꯨꯠꯇꯣ ꯂꯧꯈꯠꯅꯕ ꯍꯥꯏꯅ ꯍꯥꯏꯔꯕꯅꯤ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ ꯏꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯐꯅꯕꯅꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯉꯨ ꯈꯪꯕ꯭ꯔꯥ ꯆꯠꯂꯣ ꯆꯥꯛꯇꯣ ꯊꯣꯡꯅꯕꯒꯤ ꯇꯧꯔꯣ ꯆꯠꯂꯣ ꯑꯁ ꯌꯥꯔꯦ ꯅꯪꯒ ꯃꯥꯟꯅꯔꯒꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ ꯈꯪꯂꯣꯏꯔ ꯄꯣꯠꯅꯤ ꯍꯥꯏꯅꯕ ꯑꯝꯇ ꯌꯥꯔꯣꯏ ꯏꯅꯝꯃ ꯑꯗꯣ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯑꯗꯨꯒꯅꯦ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅꯅꯦ ꯍꯤꯟꯖꯥꯡ ꯍꯥꯎꯅ ꯊꯣꯡꯉꯨꯔꯁꯤꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯈꯨꯠ ꯂꯧꯈꯠꯄ ꯅꯨꯃꯤꯠꯅꯤꯗꯣ ꯏꯃꯥꯅ ꯉꯥꯡꯕꯒ ꯇꯥꯔꯒꯅꯦ ꯅꯪꯁꯨ ꯀꯣꯛꯀꯗꯣ ꯁꯥꯔꯝꯃꯅꯤ ꯆꯠꯂꯣ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯣ ꯑꯩꯁꯨꯅꯦ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯀꯦ ꯑꯁ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯌꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯅꯆꯤꯟꯗꯣ ꯍꯥꯟꯅ ꯇꯦꯡꯊꯣꯛꯎꯁꯨꯅꯦꯍꯦ ꯄꯨꯝꯅꯝ ꯅꯝꯕ ꯃꯈꯩ ꯑꯣꯟꯁꯤꯟꯗꯅ ꯅꯅꯝꯃꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯨꯕꯨ ꯅꯝꯊꯤꯔꯝꯃꯅꯤꯅꯦ ꯆꯠꯂꯣꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯥꯡꯕꯤꯌꯥ ꯅꯪꯕꯨ ꯑꯁꯨꯝꯅ ꯁꯅꯥꯍꯟꯕꯤ ꯑꯗꯣ ꯃꯅꯝꯃ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯑꯗꯣ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯍꯤꯟꯖꯥꯡ ꯐꯥꯎꯕ ꯁꯦꯝꯗꯕ ꯃꯈꯩ ꯃꯅꯝꯃ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯏꯅꯝꯃ ꯍꯣꯔꯦꯟꯗꯤꯅꯦ ꯂꯥꯏ ꯍꯔꯥꯎꯕ ꯂꯩꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒꯅꯦ ꯂꯥꯏ ꯍꯔꯥꯎꯕ ꯀꯨꯝꯍꯩꯗꯣ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯅꯣꯏ ꯃꯅꯤꯄꯨꯔꯗ ꯍꯔꯥꯎꯕꯒ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯍꯔꯥꯎꯕꯒ ꯀꯔꯝꯕꯅ ꯐꯖꯩ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤꯀꯣ ꯏꯅꯝꯃ ꯍꯣꯔꯦꯟꯗꯤ ꯑꯩꯈꯣꯏ ꯏꯅꯝꯃꯅꯦꯅ ꯌꯦꯡꯍꯟꯗꯣꯏꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯣꯏꯌꯦ ꯌꯥꯏꯌꯦ ꯆꯠꯂꯨꯁꯤꯌꯦ ꯑꯗꯣ ꯆꯥꯛꯁꯦ ꯊꯣꯡꯅꯕꯒꯤ ꯇꯧꯔꯁꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯏꯃꯥ ꯑꯃꯨꯛ ꯆꯪꯉꯗꯤ ꯉꯥꯡꯉꯔꯅꯦꯕ ꯏꯟꯁꯥꯡꯁꯦ ꯁꯦꯝꯃꯛꯑꯣ ꯑꯩ ꯆꯥꯛꯇꯣ ꯊꯣꯡꯅꯕꯒꯤ ꯇꯧꯔꯒꯦ ꯀꯣ ꯍꯣꯔꯦꯟ ꯏꯃꯥ ꯆꯪꯉꯗꯤ ꯑꯃꯨꯛ ꯉꯥꯡꯉꯔꯅꯤ ꯍꯣꯏꯑꯕ ꯊꯣꯡꯁꯤꯌꯦ ꯀꯩꯅꯣ ꯊꯣꯡꯒꯗꯕ ꯂꯩꯔꯁꯤꯕꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯁꯥꯟꯅꯊꯣꯛꯄꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯏꯅꯝꯃ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒ ꯉꯥꯡꯅꯕ ꯂꯣꯟꯒ ꯅꯣꯏ ꯃꯅꯤꯄꯨꯔ ꯉꯥꯡꯅꯕ ꯂꯣꯟꯒꯁꯨ ꯃꯌꯥꯝ ꯑꯃ ꯈꯦꯠꯅꯕ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯣ ꯅꯪꯗꯤ ꯂꯣꯏꯅ ꯈꯪꯉꯝꯃꯣꯏꯑꯕ ꯈꯪꯗ꯭ꯔꯒꯅꯦ ꯑꯩꯉꯣꯟꯗ ꯍꯪꯉꯧ ꯑꯩꯗꯤꯅꯦ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯀꯁꯥꯔ ꯉꯥꯡꯅꯕ ꯂꯣꯟꯁꯦ ꯂꯣꯏꯅ ꯈꯪꯉꯦꯕ ꯍꯣꯏꯅꯦ ꯈꯪꯗ꯭ꯔꯒ ꯅꯪꯉꯣꯟꯗ ꯍꯦꯛ ꯍꯪꯉꯒ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯛꯁꯦ ꯊꯣꯡꯅꯕꯒꯤ ꯇꯧꯔꯁꯤ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯀꯔꯤꯅꯣꯅꯦ ꯑꯅꯤꯁꯤꯅ ꯉꯁꯥꯏꯗꯒꯤ ꯆꯥꯛꯈꯨꯝ ꯆꯪꯕꯅꯦꯅ ꯆꯪꯈ꯭ꯔꯒ ꯀꯔꯤꯅꯣ ꯍꯤꯟꯖꯥꯡ ꯁꯣꯛ ꯇꯧꯕꯒꯤ ꯍꯤꯟꯖꯥꯡ ꯉꯧꯕꯒꯤ ꯃꯈꯣꯟꯒ ꯑꯃꯠꯇ ꯇꯥꯗꯦ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯑꯩꯅ ꯈꯔ ꯉꯟꯅ ꯆꯪꯉꯨ ꯆꯥꯛꯇꯣ ꯊꯣꯡꯅꯕ ꯍꯦꯟꯅ ꯍꯥꯏꯔꯒ ꯀꯔꯤ ꯇꯧ ꯂꯩꯅꯣ ꯈꯪꯗꯦ ꯏꯕꯨꯡ ꯑꯆꯧꯕ ꯑꯅꯤꯗꯨꯕꯨ ꯀꯔꯤ ꯇꯧ ꯂꯩꯅꯣꯅꯦ ꯐꯅ ꯀꯨꯏꯔꯦꯅꯦ ꯆꯥꯛꯈꯨꯝꯅꯦꯅ ꯆꯪꯈꯤꯕꯗꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕ ꯀꯧꯕ ꯂꯩꯇꯦ ꯀꯔꯤꯃꯨꯛ ꯇꯧ ꯂꯩꯅꯣ ꯈꯪꯗꯦ ꯀꯔꯤ ꯑꯣꯟꯁꯟꯅ ꯉꯥꯡꯅꯅ ꯂꯩꯔꯕ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯏꯁ ꯑꯩꯅ ꯁꯨꯝ ꯆꯥꯛ ꯂꯥꯝꯕꯅ ꯆꯥꯛꯇꯣ ꯈꯔ ꯉꯜꯍꯜꯂꯨ ꯑꯩꯅ ꯃꯊꯦꯜ ꯃꯀꯣꯏꯅ ꯑꯃ ꯌꯥꯝꯃꯤꯕ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩ ꯆꯪꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏ ꯁꯅꯥꯍꯟꯕꯤꯒꯤ ꯋꯥ ꯉꯥꯡꯕꯅꯤꯗꯅ ꯃꯅꯝꯃꯩ ꯃꯅꯥꯛ ꯐꯝꯃ ꯋꯥ ꯉꯥꯡꯍꯧꯔꯤ ꯏꯟꯁꯥꯡ ꯁꯦꯝꯕꯧ ꯁꯦꯝꯍꯧꯗ꯭ꯔꯤꯕꯅꯤ ꯆꯥꯛꯄꯨ ꯊꯣꯡꯒꯠꯍꯧꯗ꯭ꯔꯤꯕꯅꯤ ꯑꯩꯅꯅꯦ ꯈꯔ ꯌꯥꯡꯅ ꯇꯧꯋꯦꯅ ꯍꯥꯏꯔꯝꯕꯅꯤ ꯈꯪꯗꯦ ꯑꯩ ꯆꯪꯉꯨꯕꯗ ꯑꯩꯉꯣꯟꯗꯒ ꯂꯥꯎꯍꯜꯂꯦ ꯁꯅꯥꯍꯟꯕꯤꯅ ꯏꯃꯥ ꯑꯃꯨꯛ ꯆꯪꯗꯨꯅ ꯑꯃꯨꯛꯇꯪ ꯈꯔ ꯉꯥꯡꯉꯨꯆꯣ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯕ ꯐꯪꯉꯔꯣꯏ ꯏꯃꯥ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯔꯝꯃꯕꯅꯤ ꯏꯃꯥꯅꯅꯦ ꯉꯥꯡꯖꯔꯅꯤ ꯑꯩꯅ ꯇꯧꯔꯝꯒꯅꯤꯅꯦ ꯃꯗꯨꯒꯤ ꯁꯅꯥꯍꯟꯕꯤꯗꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯁꯤꯟꯅ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯖꯤꯟꯅ ꯃꯥꯅꯅꯦ ꯃꯥ ꯁꯨꯕ꯭ꯔꯥ ꯁꯨꯗ ꯃꯤ ꯁꯨꯕ꯭ꯔꯥ ꯁꯨꯍꯟꯗ ꯇꯧꯔꯝꯗꯣꯏꯃꯤ ꯑꯩ ꯈꯪꯉꯤꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯃꯅꯦ ꯉꯥꯡꯕ ꯍꯥꯏꯗꯤꯅꯦ ꯂꯣꯏꯈ꯭ꯔꯕꯅꯤ ꯂꯩꯁꯥꯕꯤꯅ ꯑꯁꯨꯛ ꯁꯥꯊꯤꯅ ꯆꯤꯟ ꯌꯥꯎꯕꯁꯦ ꯎꯖꯗ꯭ꯔꯤꯅꯤ ꯀꯅꯥꯕꯨ ꯂꯧꯔꯤꯕ ꯃꯅꯦ ꯑꯆꯧꯕꯤ ꯂꯧꯔꯤꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ ꯆꯪꯅ ꯑꯝꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯑꯗꯣ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯍꯣꯔꯦꯟꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯇꯕ ꯌꯥꯗꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒꯅꯦ ꯂꯥꯏ ꯍꯔꯥꯎꯕꯗꯣ ꯆꯠꯂꯨꯁꯦꯕ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯍꯔꯥꯎꯕꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯌꯦꯡꯉꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯁꯤ ꯑꯉꯥꯡꯁꯦ ꯁꯅꯥꯍꯟꯕꯤꯁꯦ ꯊꯣꯛꯄꯅꯤꯗꯀꯣ ꯍꯩ ꯁꯅꯥꯍꯟꯕꯤ ꯀꯔꯤꯅꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯅꯦꯅ ꯆꯪꯈ꯭ꯔꯒ ꯅꯪꯅ ꯅꯅꯝꯃ ꯑꯗꯨꯒ ꯑꯣꯟꯊꯟꯗꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯥꯛꯇꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒ ꯆꯥꯒꯗꯧꯔꯤꯕꯅꯣ ꯃꯊꯦꯜ ꯃꯀꯣꯏ ꯃꯌꯥꯝ ꯑꯃ ꯇꯧꯅꯦꯅ ꯍꯥꯏꯗꯥꯏꯅꯦ ꯅꯣꯏꯕꯨ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯆꯥꯛ ꯉꯜꯍꯜꯂꯨ ꯍꯥꯏꯔꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯣ ꯅꯈꯨꯠꯇꯨꯁꯨ ꯌꯥꯎꯅꯤꯍꯦ ꯐꯝꯗꯗꯅ ꯃꯥꯅ ꯃꯨꯔꯥꯁꯤꯒ ꯇꯧꯔꯤꯁꯨ ꯏꯅꯦꯕꯣꯛꯀ ꯁꯥꯔꯗꯅ ꯂꯣꯏꯁꯤꯜꯂꯨ ꯀꯔꯤꯅꯣꯅꯦꯍꯦ ꯉꯥꯒ ꯇꯥꯎꯗ꯭ꯔꯤꯕ꯭ꯔꯣ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃꯅꯦ ꯑꯩꯅ ꯋꯥ ꯑꯃ ꯉꯥꯡꯉꯗꯤ ꯃꯥ ꯆꯪꯉꯛꯀꯗꯧꯔꯤꯕꯅꯤ ꯏꯅꯝꯃꯅꯤ ꯀꯩꯅೋ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅ ꯆꯥꯛꯇꯣ ꯊꯣꯡꯒꯗꯧꯔꯤꯕꯅꯤ ꯏꯃꯥꯎ ꯌꯥꯔꯦꯅꯦ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯣ ꯂꯣꯏꯕ ꯀꯧꯕ ꯂꯩꯔꯔꯣꯏ ꯏꯕꯦꯝꯃ ꯋꯥꯔꯤꯗꯣ ꯂꯤꯅ ꯅꯈꯨꯠꯇꯨꯁꯨ ꯈꯔ ꯌꯥꯎꯔꯗꯤ ꯐꯕ ꯃꯨꯔꯥꯗꯨꯒ ꯐꯝꯗꯗꯅ ꯏꯅꯦꯕꯣꯛꯀ ꯁꯥꯔꯗꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯏꯁꯤꯡꯗꯣ ꯈꯔ ꯉꯜꯍꯜꯂꯨ ꯏꯃꯥꯅꯦ ꯆꯥꯛ ꯂꯥꯝꯕ ꯌꯥꯗꯦ ꯂꯩꯃꯟ ꯀꯥꯡꯉꯦꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯒꯦ ꯅꯪꯕꯨ ꯊꯣꯔꯛꯎꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯆꯠꯂꯨ ꯍꯤꯟꯖꯥꯡꯒꯗꯣ ꯁꯦꯝꯖꯤꯜꯂꯨ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯑꯩꯅꯦ ꯉꯥ ꯇꯥꯎꯔꯛꯀꯦ ꯅꯣꯏꯅ ꯍꯣꯔꯦꯟꯅꯦ ꯉꯥ ꯇꯥꯎꯔꯤꯃꯩꯅ ꯇꯤꯡꯈꯠꯇꯅ ꯀꯥꯊꯦꯛꯅ ꯇꯥꯎꯕꯗꯣ ꯏꯃꯥꯗꯤ ꯆꯥꯅꯤꯡꯗꯦꯍꯦ ꯏꯃꯥꯅꯦ ꯉꯥꯗꯣ ꯇꯞꯅ ꯉꯧꯈꯠꯂꯛꯀꯦ ꯂꯩꯁꯅꯥ ꯅꯪꯅ ꯆꯠꯂꯣ ꯃꯅꯤꯡꯗꯒꯤꯅꯤ ꯌꯦꯅꯝꯗꯣ ꯈꯔ ꯂꯦꯜꯂꯨꯁꯨ ꯆꯠꯂꯨ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩ ꯆꯪꯉꯛꯇ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯕ ꯐꯪꯕꯩ ꯋꯥꯔꯤꯒ ꯂꯩꯇꯦꯅꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯅꯗꯅ ꯃꯅꯝ ꯑꯁꯤꯒ ꯃꯥꯅ ꯑꯣꯟꯁꯤꯟꯗꯅ ꯋꯥꯔꯤ ꯁꯥꯟꯅꯅ ꯇꯧꯔꯤꯁꯣꯔꯕ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯒꯅꯦ ꯉꯥꯡꯃꯟꯈꯤꯗꯅ ꯃꯅꯦꯕꯣꯛꯅ ꯇꯥꯟꯊꯣꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯃꯁꯦ ꯊꯕꯛ ꯁꯨꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯇꯧꯔꯤꯕ ꯆꯠꯂꯨ ꯏꯃꯥꯅꯦ ꯉꯥꯗꯣ ꯇꯥꯎꯈꯠꯂꯛꯀꯦ ꯅꯪꯅ ꯏꯟꯁꯥꯡꯗꯣ ꯁꯦꯝꯃꯣ ꯑꯗꯨꯒꯅꯦ ꯂꯩꯁꯅꯥ ꯅꯪꯅ ꯌꯦꯅꯝꯗꯣ ꯃꯅꯤꯡꯗꯒꯤ ꯈꯔ ꯂꯦꯜꯂꯨꯁꯨ ꯆꯠꯂꯨ ꯈꯔ ꯌꯥꯝ ꯂꯦꯜꯂꯨ ꯏꯍꯦ
ꯑꯃꯨꯛ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤ ꯍꯧꯒꯠꯂꯣꯅꯦ ꯅꯣꯏꯕꯨ ꯑꯣꯟꯊꯣꯛꯅ ꯊꯨꯝ ꯅꯨꯝꯈ꯭ꯔꯦꯍꯦ ꯅꯅꯝꯃꯁꯦ ꯊꯕꯛ ꯁꯨꯕ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯐꯝꯖꯟꯗꯅ ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯈꯔ ꯌꯥꯡꯅꯅ ꯍꯤꯟꯖꯥꯡꯗꯣ ꯁꯦꯝꯖꯜꯂꯨ ꯅꯈꯨꯠꯇꯣ ꯈꯔ ꯌꯥꯡꯁꯜꯂꯧꯅꯦ ꯅꯪꯕꯨ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦꯅꯦ ꯃꯤ ꯂꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅ ꯂꯣꯏꯔꯕꯅꯤ ꯈꯔ ꯉꯟꯁꯦꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯊꯦꯡꯉꯤꯅꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯂꯤꯜꯂꯛꯀꯦ ꯏꯃꯥ ꯌꯥꯅꯤꯗ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃꯅ ꯍꯦꯛ ꯆꯪꯉ ꯍꯩꯄꯥꯠ ꯁꯥꯕꯅ ꯃꯤꯅ ꯇꯧꯒꯗꯕꯁꯤꯒ ꯀꯌꯥꯝ ꯊꯦꯡꯉꯦꯒꯤ ꯍꯧꯖꯤꯛꯄꯣ ꯏꯅꯝꯃꯅ ꯏꯟꯁꯥꯡ ꯊꯣꯡꯍꯟꯒꯦ ꯇꯧꯔ ꯅꯪꯅ ꯍꯣꯔꯦꯟ ꯃꯨꯟꯗꯕꯣꯏ ꯉꯥꯗꯣ ꯆꯥꯅꯤꯡꯈꯤꯗ꯭ꯔꯦ ꯏꯃꯥ ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯇꯨꯃꯤ ꯂꯩꯌꯨ ꯊꯥꯏꯅꯒꯤ ꯃꯤꯅꯅꯦ ꯉꯥꯗꯣ ꯀꯩꯁꯨ ꯃꯨꯟꯅ ꯉꯧꯊꯣꯛꯄꯣꯠꯇꯦ ꯈꯪꯉꯕ꯭ꯔꯥ ꯏꯟꯁꯥꯡꯗꯨꯒ ꯄꯨꯟꯅ ꯇꯧꯅꯅꯦ ꯉꯧꯅꯅ ꯐꯨꯠꯂꯒꯅꯤ ꯍꯥꯎꯒꯗꯧꯔꯤꯕꯗꯣ ꯇꯤꯡꯈꯠꯇꯅ ꯀꯥꯊꯦꯛꯅ ꯉꯧꯊꯠꯂꯅꯤ ꯑꯗꯨꯏ ꯉꯥꯗꯣ ꯃꯍꯥꯎ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏ ꯑꯩ ꯊꯣꯡꯒꯦ ꯊꯣꯔꯛꯁꯦ ꯑꯩ ꯇꯧꯈꯠꯄꯤꯔꯝꯒꯦ ꯅꯅꯝꯃ ꯆꯪꯖꯔꯛꯀꯅꯤ ꯑꯁ ꯌꯦꯅꯝ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯪꯁꯨ ꯍꯪꯍꯧꯗ꯭ꯔꯦ ꯇꯧꯔꯤꯕ ꯈꯠꯂꯤꯅꯦ ꯍꯪꯕ ꯀꯤꯃꯟꯈꯤꯗꯅ ꯂꯦꯜꯂꯨꯔꯒꯦꯅ ꯆꯪꯉꯦ ꯀꯔꯤ ꯄꯣꯠꯅꯣ ꯈꯪꯗꯦꯅꯦ ꯌꯦꯅꯝ ꯍꯥꯏꯁꯤꯕꯨ ꯑꯃꯨꯛ ꯇꯥꯔꯛꯇ꯭ꯔꯤ ꯀꯗꯥꯏꯗꯕꯨ ꯍꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯏꯕꯣ ꯆꯪꯗꯨꯅ ꯑꯃꯨꯛ ꯍꯪꯉꯨꯁꯤꯔꯥ ꯑꯁ ꯏꯃꯥꯒꯤ ꯃꯇꯧꯗꯣ ꯑꯃꯨꯛ ꯉꯥꯡꯉꯛꯇꯅ ꯇꯣꯛꯎꯔꯅꯤ ꯁꯅꯥꯍꯟꯕꯤꯁꯦ ꯊꯣꯔꯗꯤ ꯈꯔ ꯐꯅꯤꯗ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯀꯅꯥꯗꯅꯣ ꯍꯪꯗꯣꯏꯁꯤꯕꯣ ꯀꯗꯥꯏꯗꯕꯨ ꯍꯧꯔꯤꯕ ꯌꯦꯅꯝ ꯍꯥꯏꯗꯨꯕꯨ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯁꯨꯅꯦ ꯑꯈꯪꯕ ꯁꯥꯔꯗꯅ ꯈꯪꯗ꯭ꯔꯕꯗꯤ ꯈꯪꯗ꯭ꯔꯦꯅ ꯀꯣ ꯏꯃꯥ ꯌꯦꯅꯝ ꯍꯥꯏꯗꯣ ꯀꯔꯤꯅꯣ ꯑꯣꯏꯅ ꯍꯪꯉꯝꯃꯁꯨ ꯈꯔ ꯐꯕ ꯑꯗꯨꯃꯨꯛ ꯉꯥꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯨ ꯈꯪꯕ ꯁꯥꯅ ꯂꯦꯟꯕ ꯊꯣꯔꯦ ꯑꯁꯣꯝꯗꯗꯤ ꯀꯔꯤꯅꯣ ꯌꯦꯅꯝ ꯍꯥꯏꯁꯤꯕꯨ ꯑꯩꯕꯨ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯗꯥꯏꯗꯕꯨ ꯍꯧꯔꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯌꯦꯅꯝ ꯀꯥꯏꯗꯨꯕꯨ ꯇꯥꯗꯦꯅꯦ ꯀꯔꯤ ꯄꯣꯠꯅꯣ ꯃꯥꯏꯁꯤꯕꯨ ꯅꯥꯀꯨꯞꯄꯤ ꯑꯣꯏꯗꯣꯏꯖꯥꯠꯂꯥ ꯑꯃꯨꯛ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯀꯝꯗꯧꯕ ꯈꯔꯁꯨ ꯂꯦꯟꯅ ꯂꯩꯍꯧꯔꯤ ꯀꯔꯤ ꯄꯣꯠꯅꯣꯅꯦ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯈꯔ ꯌꯥꯝꯅ ꯂꯦꯜꯂꯧꯑꯣꯏꯅꯕꯨ ꯍꯥꯏꯔꯤꯅꯦ ꯆꯥꯛꯈꯨꯝꯗꯁꯨ ꯈꯔ ꯂꯩꯍꯧꯔꯤ ꯅꯥꯀꯨꯞꯄꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯡꯂꯛꯄꯤ ꯅꯤꯡꯉꯣꯜ ꯑꯗꯣ ꯌꯦꯅꯝꯗ ꯃꯁꯛ ꯈꯪꯗꯗꯨꯅ ꯌꯦꯡꯗꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯅꯅꯝꯃꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯅꯦ ꯑꯩꯅ ꯌꯦꯅꯝ ꯈꯔ ꯂꯦꯜꯂꯧꯑꯣꯏꯅ ꯍꯥꯏꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯃꯛꯇꯤ ꯑꯩꯁꯨ ꯉꯥ ꯐꯅ ꯌꯥꯝ ꯇꯥꯎ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯌꯥꯗꯣꯔꯦ ꯇꯧꯔꯤꯁꯦ ꯑꯝꯇ ꯆꯠꯂ ꯌꯦꯡꯉꯨꯁꯨ ꯆꯠꯂꯨ ꯃꯅꯤꯡꯗ ꯃꯥꯕꯨ ꯀꯔꯤ ꯇꯧꯔꯤꯅꯣ ꯌꯦꯡꯉꯨꯅꯍꯦ ꯀꯗꯥꯏꯗꯒꯤ ꯈꯪꯒꯅꯤ ꯍꯥꯏꯒꯦ ꯃꯅꯤꯄꯨꯔꯗꯗꯤ ꯌꯦꯅꯝꯗꯣ ꯅꯥꯀꯨꯞꯄꯤ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯌꯦꯅꯝ ꯍꯥꯏꯔꯕꯅꯤꯅ ꯏꯅꯝꯃꯗꯣ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯃꯃꯥꯡꯗ ꯌꯦꯅꯝ ꯂꯩꯔꯤꯗꯣ ꯀꯣꯏꯊꯤ ꯊꯤꯅ ꯂꯩꯔꯝꯃꯅꯤ ꯈꯪꯗ ꯀꯧꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯃꯇꯗ ꯉꯔꯥꯡ ꯅꯍꯥꯟ ꯇꯂꯥꯏꯕꯤ ꯏꯅꯝꯃꯗꯣ ꯀꯗꯥꯏꯗꯒꯤ ꯈꯪꯒꯗꯧꯔꯤꯕꯅꯣ ꯃꯣꯏ ꯑꯥꯗꯗꯤꯅꯦ ꯌꯦꯅꯝꯁꯦ ꯅꯥꯀꯨꯞꯄꯤ ꯍꯥꯏꯕꯅꯤ ꯌꯦꯅꯝ ꯍꯥꯏꯗꯕꯅꯤ ꯏꯃꯥꯎ ꯑꯩꯅꯦ ꯆꯠꯂꯒ ꯑꯝꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯏꯃꯥꯅꯦ ꯇꯞꯅ ꯇꯞꯅ ꯏꯟꯁꯥꯡꯗꯣ ꯉꯥꯗꯣ ꯉꯧꯕ ꯂꯣꯏꯁꯤꯜꯂꯝꯃꯣ ꯏꯍꯦ ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯉꯤ ꯌꯦꯅꯝꯃꯩꯗꯣ ꯃꯣꯏ ꯃꯔꯣꯟꯗꯗꯤ ꯅꯥꯀꯨꯞꯄꯤ ꯀꯧꯏ ꯃꯅꯤꯄꯨꯔꯗ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔꯗꯗꯤ ꯌꯦꯅꯝ ꯀꯧꯔꯤ ꯈꯪꯗ ꯀꯧꯕꯅꯤꯅ ꯑꯩꯗꯤ ꯂꯦꯜꯂꯨꯆꯣ ꯑꯣꯏꯅ ꯊꯥꯈꯤ ꯃꯥꯅꯗꯤ ꯀꯔꯤꯝꯁꯨ ꯍꯥꯏꯗꯦ ꯑꯩꯁꯨ ꯃꯥ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯅ ꯍꯣꯏꯅꯦ ꯂꯣꯟꯁꯦ ꯃꯩꯇꯩ ꯃꯁꯦꯟ ꯑꯣꯏꯅꯔꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯈꯦꯠꯅꯕ ꯖꯥꯠꯅꯤꯅꯦ ꯑꯣ ꯏꯅꯝꯃ ꯅꯪ ꯌꯦꯅꯝ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ ꯌꯦꯅꯝ ꯍꯥꯏꯕꯗꯤꯅꯦ ꯍꯤꯟꯖꯥꯡ ꯁꯣꯛ ꯇꯧꯅꯕꯩ ꯅꯥꯀꯨꯞꯄꯤ ꯍꯥꯏꯕꯅꯦ ꯅꯣꯏ ꯃꯔꯣꯟꯗ ꯏꯍꯦ ꯀꯅꯥꯅ ꯈꯪꯒꯅꯤ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅꯅꯦ ꯌꯦꯅꯝ ꯌꯦꯜꯂꯧ ꯍꯥꯏꯕꯗꯨꯒꯅꯦ ꯀꯗꯥꯏꯗ ꯅꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯀꯅꯥꯅ ꯈꯪꯒꯦ ꯅꯥꯀꯨꯞꯄꯤꯗꯣ ꯈꯔꯁꯨ ꯂꯩꯍꯧꯕꯗꯨꯒꯗꯤ ꯑꯩꯗꯤ ꯌꯦꯅꯝꯃꯩꯗꯨꯅ ꯑꯇꯣꯞꯄ ꯑꯣꯏꯔ ꯃꯥꯅꯦ ꯉꯁꯥꯏꯗ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯈꯪꯗꯕ ꯍꯥꯏꯁꯤꯅ ꯈꯪꯗ꯭ꯔꯗꯤ ꯌꯦꯅꯝ ꯍꯥꯏꯗꯣ ꯅꯥꯀꯨꯞꯄꯤꯅꯤ ꯑꯗꯨꯒꯩꯗꯣ ꯈꯔ ꯂꯦꯜꯂꯣ ꯑꯗꯨꯒꯅꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯁ ꯅꯪ ꯂꯩꯔꯝꯗꯗꯤ ꯉꯁꯤ ꯆꯣꯞꯀꯅꯤ ꯏꯃꯥꯏ ꯈꯨꯟꯇꯤ ꯆꯥꯔꯝꯒꯅꯤ ꯈꯪꯗꯅ ꯈꯪ ꯆꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯉꯁꯥꯏꯁꯨ ꯍꯪꯍꯧꯗꯦ ꯇꯧꯔꯤꯕ ꯐꯔꯦ ꯑꯩꯅꯦ ꯌꯦꯅꯝꯁꯦ ꯈꯔ ꯂꯦꯜꯂꯒ ꯄꯨꯔꯛꯑꯒꯦ ꯅꯪ ꯆꯪꯉꯝꯃꯨ ꯏꯃꯥꯅ ꯇꯧꯕꯗꯣ ꯈꯔ ꯌꯥꯎꯁꯤꯜꯂꯝꯃꯨ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯑꯩꯅꯦ ꯂꯦꯜꯂꯒ ꯄꯨꯔꯛꯒꯦꯀꯣ ꯍꯣꯏ ꯏꯅꯝꯃ ꯌꯦꯅꯝꯗꯣ ꯈꯔ ꯂꯦꯜꯂꯒ ꯄꯨꯔꯣ ꯑꯩ ꯏꯃꯥꯅ ꯇꯧꯔꯤꯕꯗꯣ ꯑꯝꯇꯪ ꯌꯦꯡꯉꯨꯈꯤꯒꯦ ꯃꯃꯤꯠ ꯎꯕ ꯎꯗꯕꯣꯏ ꯇꯧꯍꯧꯔꯤ ꯉꯥꯗꯣ ꯃꯨꯜꯂꯤꯀ ꯃꯨꯟꯗꯦꯒ ꯇꯧꯅ ꯑꯩ ꯑꯝꯇꯪ ꯆꯪꯉ ꯌꯦꯡꯉꯨꯈꯤꯒꯦ ꯅꯪ ꯌꯦꯅꯝꯗꯣ ꯂꯦꯜꯂꯒ ꯄꯨꯔꯛꯑꯣꯀꯣ ꯍꯣꯏ ꯆꯪꯉꯝꯃꯨ ꯑꯩꯅꯦ ꯌꯦꯅꯝꯗꯣ ꯂꯦꯜꯂꯒ ꯄꯨꯔꯛꯑꯒꯦ ꯑꯩ ꯂꯩꯁꯅꯥ ꯅꯪꯗꯤ ꯌꯦꯅꯝ ꯊꯤꯕꯗ ꯀꯣꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯝꯃꯅꯤ ꯏꯃꯥꯗꯤ ꯈꯪꯗꯕꯅꯤꯅ ꯅꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯅꯥꯀꯨꯞꯄꯤ ꯀꯧꯌꯦ ꯏꯃꯥꯗꯤ ꯈꯪꯗꯕꯅꯤꯅ ꯅꯪꯉꯣꯟꯗ ꯌꯦꯅꯝ ꯂꯦꯜꯂꯧ ꯑꯣꯏꯅ ꯊꯥꯔꯨꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯌꯦꯅꯝꯃꯩꯗꯣ ꯃꯁꯛ ꯈꯪꯉꯅꯤꯗꯅꯀꯣ ꯈꯪꯗ꯭ꯔꯕꯗꯤ ꯅꯪꯁꯨ ꯏꯃꯥꯗꯣ ꯀꯣꯛꯒꯤ ꯍꯪ ꯌꯥꯗ꯭ꯔꯣ ꯀꯥꯎꯊꯣꯛꯎꯔꯦ ꯑꯩꯗꯤ ꯅꯣꯏ ꯃꯅꯤꯄꯨꯔꯒ ꯑꯩꯈꯣꯏ ꯀꯁꯥꯔꯒ ꯃꯔꯣꯟꯁꯦ ꯈꯔ ꯈꯦꯠꯅꯩ ꯍꯥꯏꯕꯗꯣ ꯐꯔꯦ ꯆꯥꯛ ꯏꯁꯤꯡꯗꯣ ꯏꯃꯥꯅ ꯉꯥꯗꯤꯈꯔ ꯇꯧꯕꯤꯔꯕꯅꯤ ꯑꯋꯥꯠꯄꯁꯦ ꯅꯪ ꯆꯪꯉꯔꯣ ꯂꯥꯛꯑꯣ ꯅꯪꯒꯤ ꯃꯈꯨꯠ ꯂꯧꯈꯠꯄ ꯅꯨꯃꯤꯠꯅ ꯊꯨꯝꯒꯗꯣ ꯅꯪ ꯊꯥꯛꯑꯔꯣꯁꯦ ꯌꯦꯡꯉꯁꯤ ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯑꯗꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯅꯤꯡꯊꯤꯅ ꯊꯣꯡꯗꯨꯅ ꯃꯅꯦꯝ ꯁꯥꯕꯤ ꯃꯆꯟꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯁꯦꯕꯥ ꯇꯧꯔ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯂꯩꯁꯅꯥ ꯑꯗꯨꯗ ꯉꯥꯔꯤ ꯈꯔ ꯉꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯥꯗꯤ ꯃꯁꯤꯗ ꯉꯥꯔꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯐꯅ ꯏꯟꯁꯥꯡ ꯑꯣꯏꯔꯁꯨ ꯍꯥꯎꯐꯝ ꯈꯪꯗꯦ ꯉꯥꯔꯤꯗꯣ ꯈꯔ ꯉꯧꯔꯣ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯑꯗꯨꯗ ꯊꯧꯗꯥꯔꯝꯃꯤ ꯍꯩ ꯂꯩꯁꯅꯥ ꯉꯥꯔꯤꯗꯣ ꯈꯔ ꯉꯧꯔꯣꯍꯦ ꯏꯃꯥꯗꯤꯅꯦ ꯉꯥꯔꯤ ꯌꯥꯎꯗ꯭ꯔꯕꯗꯤꯅꯦ ꯍꯩꯅꯗꯤꯅꯤꯍꯦ ꯉꯁꯥꯏꯅ ꯑꯩꯅ ꯉꯧꯕꯗꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯌꯦꯠꯁꯤꯜꯂꯦ ꯈꯔꯇ ꯉꯧꯔꯣ ꯏꯃꯥꯅꯦ ꯆꯥꯛꯁꯦ ꯆꯥꯕ ꯌꯥꯗ꯭ꯔꯤꯅꯤ
ꯍꯩꯅꯕꯤ ꯑꯣꯏꯔꯤꯅꯦ ꯇꯧꯔꯤꯁꯦ ꯃꯁꯤꯃꯇ ꯊꯥꯗꯣꯛꯀꯗꯧꯕ ꯉꯝꯗ꯭ꯔꯤꯅꯦ ꯀꯩꯅꯣ ꯉꯥꯔꯤ ꯉꯧꯔꯣ ꯍꯥꯏꯕꯣ ꯉꯥꯔꯤꯕꯨ ꯀꯃꯥꯏꯅ ꯉꯧꯔ ꯆꯥꯗꯣꯏꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯈꯣꯏꯌꯥꯗꯗꯤ ꯏꯔꯣꯝꯕꯗ ꯍꯥꯞꯄꯒ ꯆꯥꯏ ꯀꯩꯅꯣꯅꯦ ꯉꯥꯔꯤꯕꯨ ꯉꯧꯔꯒ ꯆꯥꯅꯕ꯭ꯔꯅꯦ ꯍꯥꯏꯁꯤꯕꯣ ꯃꯁꯤꯗ sina ngaro wena sana bra haiba as unthok tawrise boi ma ai ngari do ngawrake nga hakta ngai bira moi ma saro ai tap na ngawkhalake ima kari no ni leisna asuk yamna nangna tongas bu lawraga ima da pireis bu kari no ngari ngawro hairaga tonga lawraga pire ni kari no asuk yamna tonga sidi kanana saga dawriba nun he yamman khri ni nangbo ngari lawro hairaga tonga lawraga pire ona rini nang sibu ime manang bo amtang yenguni kaino imana haidu bo imana di ngari ngawro haidai ne aduni dana ima ngari do karino ai phasna khangdre da ima ngari ngawro haibadu gadi ngari do ngawrga pirekli bani ima ihe se suina rene lonse ima moi manipur da dine akhoi tonga se ngari haibani khoi kasar da ne tonga haidai ne ado moi de moron da di ngari haibani manipur da ina manane khangdaduna ne ngari haibadu ga tonga do lawraga pirakli bani ima irongba thakpa ngari sisiga tonga ko ubare loi he torisidi hayeng dagi di khangani da ima aidi khangda ko banina ngari haiduga utonga da oiramane na phana yam lawraga ima gi masida so hapsalure torisi ima na khona ko eine ngari akang bodo khara lawrke na ko ihe undopani da ko isu kari no khenari basi amtang ne nanga iga phamina laga ne khangna na bi tawrsi natrabadine yamna ne thabak se soina dore ibema adudo thabak thamagani adu hana buni ima isani wari se tana gisi kari kauge edana hai bema lesna maning dani imana ne una akangba mayama pesnuna le hori nungsis jam sili noina ne mai thabada hairoi imane mai khara hotke imung dani hawa le hobani hawa do khara ne puraga la so mai khetu gamtang puro imane phamduna le bese hinadin hi kaino hawa haibu po kaino hawa hi nungsit natro haisibo nungsit pu karamna phara purkadori bano kaino imana ngangi bese ei ko se sare da ima kaino hawa haibu bo ei hawa ise kaino khangdre hawa di nungsit natro kaino imana hawa puro haibu khangdre ni ima karino ni hawa haibu nungsit haibu heima mai hogatna bagi higok masugi ising dumai tawbado kai haina haidunu khangdre kaino nangna mo engona nungsit haire sibwa nungsit haibu natini hawa do poroni mai hogana bagi do mai khetka aina ne saksungna thamambani kunada dum taga poro salo o mai hogana bagi do adudi kerosene haibani imau khoi manipur da dini mado kerosene hai asigadi hawa ko bore hawa abadi nungsit natro o pare hawa do porake mai khetka tirmung haktang ima akhoi adadi kerosene hairaga khangni ye manipur da ihe adumu kerosene haira bore akhoi sigade hawa aina mahai mai loina hawa haini pare salo hawa do adugane mai khetu gumdang poro hoima hawa ga mai khet kani ai puraga la age lon sisune andhopani da ko asti hairam laga leisna do hawa amadi mai khetu loruna bagi damakta sankhirami asomdana leisna adugi mama aduna kasar da koirabagi tungda kasar da leiba leisna gi mani bongna magi mama aduda kasar da koi bulakpa matamda kumbra maru pukho haiduna pirami kainu ni leisna gi mani bokna di kumbra maru ni pu koina tharaga masidi torbot pambi oina hauren tawrisidi kainu sidi torbot pambi sibu kumbra kauna zala moigi kasar maronda he torbot ngata bu hauri ne sidi kumbra ne tharaga kumbra haibadi ekhoigi manipur da leiriba nusijaraba maiteisinga masibu torbot haina khangni aduga akhoi kasar da leiriba maiteisingnadi torbot bo kumbra haina khangni asini ngasi cartoon asida ekhoina manipur da leiriba nusijaraba maitei myam singa akhoi kasar da ngangliba lon singsinga khenaba karase utlaga ina video se putok sabni suikiba kayaro su ingbireba khwai kibik myamna nusibi non channel se bungak pigani haina khali